Discussion hour da Hemanta Kumar gi warol khara. Sing the Saloba, Kuki into the Taka, like no man packing having swire. Go, Lon Kante, Tati Uti, Saisaki never go. According to Takani, Kanada Takani, Police the Takani, Army the Takani, my aunt Pinnacle Momo, no way like easy. Quite the packet, young never go. I'm just going. A man that he later. Aduga, Mama no way here the Kangaba. Go. Adu Miana Sumo no way later by the Kangunico. I don't know, no way to Pangana with the Mabu Pagan. Go. Part of Michigan, how do you come back? Oji mapang quite a sooner later, but police na padu ko. Aduga, no way, more than no way like he in high to Chicago, how does that? Can I hide on Honga? I couldn't make a hide doing. I could send you go. Sing the Saloba, Cookie into the Taka, like no way to man packing having swire. Go. Lon Kante, Tati Uti, Saisaki never go. According to Takani, Kanada Takani, Police the Takani, Aduga, Army the Takani, my aunt Pinnacle Momo, no way like easy. She machine, she had a heart in it. No way live in Hagelani. They go. No way, Mayam, like you, Mayam dog, Conganaba, and the Mabu Parani, one pong to tell one pong to Tabaki, some saga, sometimes no way Piodio, but the third degree method sin like a talk of Mayam. But the Mama will be Mayam, the cup about loud about then, long about Mayam dog, Madu, hiding shooting idea. Quick, I don't see it never go. Yes. Joy Kumar, NPP State President from the Gilok number demand or Cray, Kuki Zo Mitomni, Haiba, Mui Singi, Lengak, Makada, Equi Labangam Loy Kuki Alliance. NPP Manipur Unit ki President Oiriba Hanagi Manipur gi DGP Yumnam Joy Kumar na fondo ki ba wafam Kuki Zo miyang gi mayokta phone na singna bani hai na maral chiraduna Kuki Alliance for nampi evakaning kanam na kana yaning da ba phone directly loina na Kuki Zo bumitomni hai ba miyo singi lengang makada ikoi leba ngamloi hai na phone directly NPP Manipur Pradesh ki President Y Joy Kumar na Kuki Zo miyang bu singna duna phone na ngang sakliba adu gi matang da party asigi makai dagi Singdokadabani haina Kuki Alliance asigi Maikai dagi demand tawraduna political party asina Kuki Zo miyangi mayokta asigumba wangang bagi ayaba pibra haina hangbaga loinana mahakpo NPP Manipur Pradesh ki President form dagi lautokadabani mahaki mga kanba amadi community ama busingna duna ngangliba wafam masimakna Kuki Zo community ki matakda tathariba ethnic conflict campaign hena mayek sengale hairi Yumnam Joy Kumar mahak masamag DGP oina fam puringe matamda lamdamasida masing thingamdaba fake encounter gi thawdok sing thokduna mahak masamag ki community na fawba mahakpo yaning khidabani mahaki matik chadaba mawongda mahakpu matam amada finance minister gi fam lauthoktuna mahakpu igaiba pikhrabani asigumba misak amana community amata gi mayokda wa ngangnabagi moral authority laite Kuki Zo sing Myanmar dagi ni haina fondo ki ba wafam semjin sajin ba aran ba wari ni Manipur na India da punringai tahi kaya gi mamang digi Kuki Zo miyam Manipur da fundalaita duna laire haibasi British ki record na lengraba pramani haina su fondo ragli blockade ki matang na paladuna Kuki Alliance asina hai Kuki na National Highway ting bagi khondang changchile haibasi aran mani miyang gi no magi tangai phadaba polam ting puba gari sing adumak lambi asida service tawri Mizam miyangi satok sajin tawbada ating bathamde Chana bachinjak thaw amadi medical esna singba puba gari sing satok sajin tawbada ating bathangkiba laite Kuki khulai maitha kiba Kuki miyam buhali ba amadi nupi bu khungoi ba khulai paiba mitai group khakta bu yani da phongdokpani hairi Kuki Alliance for nampi evaganing kanamna makataraduna istelenga ke losingba singna Kuki singi hak khongoi na duna lagli asigumba mitaina dominate tawbalengang amagi makada leiba aikoina pamde amadi Kuki Zo bu mapalamdagi sanglakpani hairiba miyoising asina paiba lenga ki makada aikoi leiba ngamloi haina zafongduraki MHN na Kuki Zo group singa ngarang Chorchan puda wari sanakrabaso lambi sing adumak tingli highway tingbagi khondang handongnabagi matangda Ministry of Home Affairs ki mihut kangbu amana laktuna ngarang Chorchan puda Kuki Zo group singi losingba singa wari sanakrabaso Chorchanpur amasong Kangpopida National Highway tingbagi khongjang di makata na chathari press na phangba pawda Ministry of Home Affairs ki advisor Northeast AK Misrana lusingba mihut kangbu ama laktuna ngarang Kuki Zo group singa wari sanakibani pre movement ki mayokda lusingduna khongjang changchiliba Committee on Tribal Unity ko tu maikai dagi Central Official singa Kangpopida oina mifam pangthoknaba demand tawkibani adumakpu AK Misrana lusingba MHA ki team aduna Kangpopi district ki mihut Kuki Zo Council ke headquarter leiba Chorchanpur oina laktuna mifam adu pangthokibani mifam adu da ko tu gi lusingba singchu saru yaki adumakpu mifam adu kari kari da khanakibagi haibadi chapchana khangba ngamdri pre movement ke mayokta thasi ki nipanda jang changchin bagal oina na security force amadi
khongjang changchilibasinggi marakta mungnarakpadagi misi mina amadi achopan kaya nangkibani. Numit asidagi Kuki Zo Council yauna Kuki Zo group singna Kuki daba mafam singda matang kaktana total shutdown gi khongjang changchilakibani. Kuki Zo singi sabjaba political solution ama laktriba fawba national highway da chathariba athingba asi aduma makha chathagani haina Kuki Zo group singi maikaidagi phongdorapaka loinana numit aduda laikhidaba lalgauthang chingchit gi hakchang ngasi fawba leirol chandana leiribani. Thase gi nipanagi lambi thingbagi akanba khongjang changchilakpadagi nongmagi tangai fadaba polamsing puba gari sing highway singda changlakpa ngamdana pandanu leiribani. Asigumba fibam ama lagliba asigi matangda Kuki Zo group singa wari sanaduna yanaba ama puraknaba Ministry of Home Affairs ki mihul kambu adu lakibani. Idu ningthaudagi ade lokajage ngarang NSCN-K ga PDF amadi KNAB gi apunba team ga more gi tainaba Indore Myanmar border da nongmai kapnabagi thaudok amada Manipurdagi KNAB cadre manga laikhidre haibagi confirm tawre. Lauthopa ngamdaba dead body kaya amasu leiri. NSCN-K gi chu captain ama yauna makoi ahum laikhidre. Ngarang gi thaudok aduda masing yamlaba PDF amadi KNAB gi apunba cadre kuntramuk laikhidre amadi yangkai mungna asopa nangkre. Mathau natana mathau tiba huina khongadabada gadhana khongbagi type tauba Mizoram dasu akanma mawongda irang thokba hokre hairi. Handak dang nipan gi kangpokpi ki irang da laikhidraba lalgauthang chingchit ki mathau mangam pangthokre hairi. I mari singi pumen paumenabagi khongchat chatkani amamdo lagliba April 12 lisingani kunmari da anirak suba igi mari ki pumen paumenabagi khongchat ama chatkani. Masida lamdamsida laiminariba kanglu puru khudimangna yengminnasi haina All Manipur Maitai Pangal Development Organization amamdogi Joint Secretary na thadorokba chirol amana haidi. Chirol achina makha taribadi ing 1819 dagi 1826 fawba sahi tare chumna chatharakpa awasingi langi miyot minai awasai thengna khangba ngamdaduna Manipuri sing asi maruoina Maitai amadi Maitai Pangal anigi phurup asi Malengi mafang kayada fibam amadi matangi matungina chuina soina khunda laitaki aikhoi Manipuri sing asi amatani Manipuri sing na amata oibagi wakhalonda thabak tawminaba mathau tai. Manipur gi wangmada chuina khunda laitakhraba Manipuri sing gi haurakpam oiriba iraipak Manipur amadi kanglup asi hena nungsisanana leinaba amadi mamangaidagi leiraklaba ipaipu singgi thauna lingdel mayam adu mangdanaba aikhoina thauna faraba imari oiriba ipa ipu amadi Ima Ibel ahalaman singi wari amadi aikhoi maikhoi lainarakpa mari thaudo wathok sing adu ngasigi amadi tungi mirolna hena mayek sengna khanghaunabagi damakta imari gi pokmen paumenabagi khongchat ase amamdona tangai fadana tawdaba yadraba ithau amani khalaga anirak chuba oina chinjabani. Hairiba khongchat asibu mapungphana pangthoknaba honabada selgi awatpa kaya mayoknaba leiba maramna iramdamasida laiminariba pukchal charabi singna angamba selgi tengbang pangbina masu khangalagri. Khusu gula kya fakat kre Kaching District Police Commando nimpu daruk suba AR BSF ki chama kuntra mathoi suba battalion amadi ani suba Maha Regiment ki combined team na ngasi ayu wangu live awangjinya amadi Warukok Hill Range da thiba humbagi thabak chathabada yamlaba khusu gula kya fakat pangam kre hairi. Hiramasi ga mari lenana police tagi fangba paw amagi matung ina Kaching District ki SP Priya Darshni Laistram gi meeting makhada Security Force ki apunba team aduna ngasi ayu pung 6:30 dagi 8:30 fawbada mafam adugi akoibada thiba humbagi thabak chathakibani hairi.